ngasi phong hiba tongan tongan Manipuri sifong sing amasum thok hiba thawdo wathok sing digi maruoi bi pauk sing khong ka sarga Manipur top channel gi maike digi myamna thamjagi ahan bada heart patient sing gi life saving treatment sahi ahum mapung parak bi thoram pangtokre TV discussion da ngangdringai mari leinaba department digi asumber report lobiyu khangdana ngangbadi taba wai minister CM HT amadi Ayushman Bharat PMJAY gi makhada Manipur gi leiriba heart patient sing gi life saving treatment sahi o mapung farak bi tarom ngasi Sky Hospital na sinduna hotel Imphal da pangthokre ngasi gi thoram adu chief guest oina sarugya khiba Manipur gi minister N Beren na phungdokibada TV discussion da thoktrungai amadi ngangdringai mamang na hiramadu gi matang da lainga ki mari leinaba department singi asumber report hana lobiyu maduna taduna asumba khangdana pangang da ngang bari tabada wai haiki magna hai CM HT amadi Ayushman Bharat ki kana ba phangduna fagalaklaba patient singbu uraga ngamkhai leitana nungai ba phawi hauju phawda scheme animaki makhada heart patient saniga humpu gi heart treatment sing tokre eligible oiraba khudingmakna CM HT Ayushman Bharat amadi CM gi health for all na singba flagship healthcare scheme sing asigi kana ba lobiyu hairaduna magna makhata na hakibada state asi phibam phagat hange amadi sakhot ke hairabadi polam sing asi micro level da yengsin ba amadi silang ba mathoktai lenga ki makok thong ba official sing order ma thokre haiduna tumina laithokpa yadi order du implement tawribara natragana tawdabra haiba follow up tawbasangi masidata development lakani chief minister gi haksil gi tengbang CM HT gi senthum gi awaba leibana maram oiduna medical treatment tawba ngamjadraba miyoi kaya unarubi gi experience adugi khuthang na sem khibani Hill Leaders Day amadi miyam gi numita miyam ku wari watai saba matamda asigumlaba case ama thengnai asumna mari leinaba official singda idea du khangalaba tungda makhoini scheme adu sem saduna ngasi putholi pasini hauju power scheme sigi makada miyoi lak mari hena ming salakhre state asida CM HT haudokhibaga ikan kanadana mathau taba singbu sogotnaba prime minister gi Ayushman Bharat PMJAY su haudokre Sky Hospital khaktada hauju power CM HT gi makada patient chamaga humdraga mangamadi Ayushman Bharat ki makhada patient maudraga mathoigi heart surgery mai pakna pangthokre haidi state asigi mipung khudima haksang fana thambagi tangai fadabasing paladuna CM gi health for all hairi scheme asi state asigi miyamna makhoi gi thongjinda matam sana health checkup tawbigi khudongcha badu pinaba haudokibani masina laina sing khangdoktuna ngallingi matamda layeng hobung ngamlagani hainasu chief minister na makhatana su phungdokhi atopa pawmana farm law handokhiba laumi singbu tasengna nungsibagi nate election na sokadaba uraga laurakpa khongthangni Congress Prime Minister Narendra Modi na ngasi anti farmer ni hairiba farm law ahum handoklagani haibigi warep lauthokiba si farm law singadubu yaningdabagi khongjang leptana sangsinduna lakliba leba asigi laumi singi asauba mai pakpa mani aduga BJP nulisingba India government asigi asauba maithiba mani haina Manipur Pradesh Congress Committee gi Vice President Case Devratana phungdokhibaga loinana farm law handokhiba asi laumi singbu tasengna nungsibagi nate election na sokadaba uraga laurakpa khongthang ni haidi hiramasiga mari lainana ngasi Congress bawona pangthokpa pawgi mifum amada Devratana law sing asigi mayokta Bharat ki masing yamlaba laumi singna yaningdabagi khongjang sangsilakpa siga ngasiga thana sahi ama tha ahum sayol ama numit humni surakpada Prime Minister na Guru Nanak ki mapok numit ka mari lainana miyamna paujel pibda law handokpagi wafam asi lauktokhibani anti human anti farmers oiba farm law handokhibasi laumi singi khongjangda matam pumbada saugatuna lakliba Congress Party AAP amadi Akali Dal gisu asoba mai pakpa amani magna hai ngasi handoklagani haiba warep adubudi taran oi adubo
ꯈꯣꯡꯊꯥꯡ ꯑꯁꯤꯃꯛꯇꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯕꯒꯤ ꯅꯠꯇꯦ, ꯂꯥꯛꯀꯗꯕ ꯁ꯭ꯇꯦꯠ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯁꯣꯛꯀꯗꯕꯗꯨ ꯎꯔꯒ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯔꯣꯟ ꯒꯨꯔꯨꯡ ꯃꯅꯥꯛꯇ ꯃꯜꯇꯤ ꯀꯟꯚꯦꯟꯁꯅꯦꯜ ꯍꯣꯜ ꯑꯃꯁꯨꯡ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯊꯝꯂꯒꯅꯤ MP ꯁꯅꯥꯖꯥꯎꯕ꯫ ꯇꯃꯦꯡꯂꯣꯡꯒꯤ ꯊꯥꯔꯣꯟ ꯒꯨꯔꯨꯡ ꯃꯅꯥꯛꯇ ꯃꯜꯇꯤ ꯀꯟꯚꯦꯟꯁꯅꯦल ꯍꯣꯜ ꯑꯃꯁꯨꯡ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯃ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯈꯨꯟꯖꯥꯁꯤꯡꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯇꯃꯦꯡꯂꯣꯡꯒꯤ ꯊꯥꯔꯣꯟ ꯒꯨꯔꯨꯡ ꯌꯦꯡꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯑꯃꯁꯨ MPꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯑꯩꯍꯥꯛꯀꯤ ꯏꯄꯨꯕꯣꯛ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯅ ꯒꯨꯔꯨꯡ ꯑꯁꯤ ꯌꯦꯡꯈꯤꯕ ꯆꯍꯤ 85ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯒꯨꯔꯨꯡ ꯑꯁꯤ ꯌꯦꯡꯕ ꯆꯠꯄꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯁꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀ ꯇꯥꯟꯅꯔꯒ ꯑꯆꯧꯕ ꯁꯥꯟꯅꯕꯨꯡ ꯑꯃꯁꯨ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯍꯦꯔꯤꯇꯦꯖ ꯚꯤꯂꯦꯖꯀꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯜꯂꯒꯅꯤ꯫ ꯃꯁꯤꯗ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅꯁꯨ ꯊꯥꯖꯕ ꯄꯤꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯁꯉꯥꯏ ꯌꯣꯛꯅꯕ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯇ꯭ꯔꯤ ꯂꯨꯈꯣꯏ꯫ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯁꯉꯥꯏ ꯌꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯄꯥꯠꯁꯤꯡꯕꯨ LDAꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯥꯡꯊꯔꯛꯂꯤꯕ ꯄꯥꯠꯁꯤꯡꯒꯤ ꯁꯛꯇꯝ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯈꯛꯇꯅꯤ ꯍꯥꯏꯅ ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯥꯝ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯨꯝꯂꯦꯟ ꯂꯦꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯇꯣꯛꯄꯁꯤꯡꯒꯤ ꯐꯨꯝꯂꯦꯟ ꯗꯦ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ 23ꯁꯨꯕ ꯐꯨꯝꯂꯦꯟ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯑꯣꯔ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯝꯂꯦꯟ ꯄꯥꯠꯇ ꯂꯩꯉꯥꯛꯅ ꯁꯉꯥꯏ ꯊꯝꯗꯧꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯅ ꯄꯥꯠ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯥꯁꯤꯡ ꯌꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯀꯥꯏꯔꯪꯗ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ NRFMꯅꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗ ꯀꯥꯏꯔꯪ ꯃꯤꯇꯩ ꯄꯪꯒꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ AMD ꯇꯣꯂꯦꯟꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯊꯤꯡꯕ ꯀꯌꯥ ꯅꯆꯨꯡꯗꯅ ꯀ꯭ꯋꯥ ꯃꯅꯥꯒꯤ ꯄꯣꯠꯐꯝ ꯄꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃꯗ ꯄꯣꯈꯥꯏꯍꯟꯈꯤꯕꯗꯨ NRFMꯅꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ NRFMꯒꯤ Enforcement and Publicity Secretary ꯁꯅꯥꯖꯥꯎꯕ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯁꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯛꯅꯕꯗꯤ NRFMꯒꯤꯗꯤ ꯌꯦꯛꯅꯕꯅꯤ꯫ ꯌꯦꯛꯅꯕꯕꯨ ꯈꯣꯡꯗꯥꯍꯜꯂꯤꯕ ꯌꯣꯛꯇꯨꯅ ꯊꯝꯕ ꯑꯁꯤꯁꯨ ꯌꯦꯛꯅꯕꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯊꯣꯡ ꯍꯨꯛꯇꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯠꯍꯧꯔꯤꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯑꯉꯝ ꯑꯊꯧ ꯀꯌꯥꯒꯤ ꯏꯃꯨꯡꯁꯤꯡ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯡꯀꯛ ꯑꯣꯏꯔꯔꯦ꯫ ꯑꯉꯝꯕ ꯀꯌꯥꯒ ꯂꯥꯎꯇꯨꯅꯗꯨꯅ ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯗꯣꯔꯛꯂꯤꯕ ꯃꯔꯩꯆꯥꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯂꯩꯈꯥ ꯇꯥꯅꯕ ꯊꯧꯁꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯊꯔꯛꯄ ꯂꯣꯏ ꯃꯄꯨꯒꯤ ꯇꯦꯡꯃꯥꯡꯂꯣꯏꯁꯤꯡꯒꯤ ꯂꯥꯂꯣꯡ NRFMꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯠꯇꯕ ꯂꯝꯕꯤꯗ ꯃꯤꯌꯥꯝꯒꯤ ꯏ ꯊꯛꯂꯤꯕ ꯂꯝꯂꯥꯟꯕ ꯃꯄꯥꯟ ꯂꯝꯒꯤ ꯃꯌꯥꯡ ꯂꯂꯣꯟꯕ ꯀꯌꯥꯒꯤ ꯑꯔꯥꯡꯐꯝ ꯑꯣꯏꯔꯤꯕ ꯈꯧꯕꯨꯅꯥꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯨꯝꯊꯣꯛꯆꯕ ꯉꯝꯖꯗꯕ ꯀꯌꯥꯕꯨ ꯂꯨꯞ ꯑꯁꯤꯅ ꯁꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗꯨꯗ ꯑꯔꯥꯟꯕ ꯁꯥꯖꯠ ꯆꯨꯝꯊꯣꯛꯆꯅꯕ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯃꯥꯡꯅꯕ ꯇꯧꯔꯤꯕ ꯀꯌꯥꯗ ꯆꯨꯝꯊꯣꯛꯆꯅꯕ ꯇꯥꯟꯖꯥ ꯄꯤꯕꯅꯤ꯫ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯀꯌꯥꯅ ꯑꯁꯤ ꯑꯅꯥ ꯐꯪꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯂꯨꯞꯀꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯏꯐꯣꯡ ꯐꯣꯡꯅ ꯑꯆꯨꯝꯕꯕꯨ ꯁꯤꯡꯅꯕꯒꯤ ꯍꯩꯅꯕꯤ ꯆꯨꯔꯕ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯁꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯇꯧꯒꯗꯕ
तौरोइदबा खन्थदना मसागीता खनखिदुना मसिना खुनाय असिदा नतना निंगतम लान खोंगसत असि तुंगहंदुना चतनबा यामना मरिक सुम लालोंग अमा ओइना येकनबगी खुचाबी ओंथोई मसिना खुनाय असिगी लेम्फुगी मरा कथतपगुम ngasidi aikhoigi खुनाइदा अचौब पुलुम ओइहलकली हाइरि हैन सुपली लुसिलक पोइना तेन मपाव मना Government of Manipur Secretariat Confidential and Cabinet Department digi tholakpa ngasi November gi tang 18 English ngani kunga matui notification ama Dr. Rajesh Kumar Chief Secretary and Secretary Cabinet Government of Manipur no khuyak pi no tholakpa notification hairi madudi ex Minister Okram Henry Minister gi advisor oina hapkhre haba notification asini aduma haujuku ina di pawsu matang ase lusinjarage amasum bathoksugi bluso ki bulan ki kya yarsu mayam ngapi gani matam gi maru bi pawsung leptan update pizara kenesu channel asigi mekeri gi thamjari and thank you.